ꯇꯥꯃꯣꯁꯦ ꯑꯩꯃ ꯀꯩꯅꯣ ꯀꯩꯅꯣ ꯊꯕꯛ ꯂꯣꯏꯗꯅ ꯆꯦꯟꯒꯦ ꯇꯧꯔꯤꯗꯤ ꯇꯥꯃꯣꯅ ꯊꯟꯗ ꯂꯤꯠꯆꯔꯣ ꯍꯦ ꯌꯥꯔꯣꯏ ꯑꯝꯇ ꯂꯤꯠꯂꯧꯁꯦ ꯂꯤꯠꯂꯣꯕ ꯏꯆꯦ ꯂꯤꯠꯍꯜꯂꯣ ꯏꯁ ꯅꯪꯅ ꯑꯩꯉꯣꯟꯗ ꯊꯧꯗꯥꯕ ꯌꯥꯕ꯭ꯔꯣ ꯅꯪꯅ ꯄꯥꯏꯔꯝꯕ ꯊꯕꯛꯅꯤ ꯅꯪꯅ ꯂꯣꯏꯁꯟ ꯇꯥꯕ ꯊꯦꯡꯉꯦꯃꯤ ꯅꯣꯏꯕꯣ ꯁꯤ ꯑꯝꯇ ꯂꯤꯠꯁꯜꯂꯣꯕ ꯂꯤꯁꯜꯂꯣ ꯂꯤꯠꯁꯜꯂꯣꯕ ꯂꯤꯠꯁꯜꯂꯣꯕ ꯁꯤ ꯆꯠꯂꯨꯈꯤꯀꯣ ꯆꯠꯂꯨ ꯉꯥꯏꯈꯣ ꯀꯩꯅꯣ ꯀꯩꯅꯣꯗꯤ ꯀꯩꯅꯣ ꯌꯨꯝꯗ ꯇꯧꯕ ꯁꯥꯖꯠꯇꯣ ꯁꯤꯗꯁꯨ ꯇꯧꯒꯗꯕ ꯍꯣꯏ ꯀꯩꯅꯣꯅꯦ ꯅꯣꯏꯅꯤ ꯁꯨꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯗ ꯊꯣꯛꯇꯧꯅꯨꯀꯣ ꯅꯪ ꯑꯅꯤ ꯁꯨꯔꯁꯨ ꯑꯅꯤꯃꯛꯀꯤ ꯆꯥꯛꯊꯣꯡ ꯄꯤꯒꯗꯕꯅꯤ ꯑꯁ ꯏꯪꯉꯦ ꯂꯩꯌꯥ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯀꯥꯔꯟ ꯇꯥꯈ꯭ꯔꯦꯗꯀꯣ ꯁꯦ ꯑꯩ ꯆꯠꯂꯒꯦꯁꯦ ꯑꯁ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯦ ꯀꯩꯅꯣ ꯏꯆꯦ ꯑꯣ ꯁꯦꯜ ꯄꯤꯔꯝꯗꯅ ꯆꯠꯀꯦ ꯇꯩꯕ ꯂꯨꯄꯥ ꯀꯌꯥꯅꯣ ꯑꯩꯉꯣꯟꯗꯩ ꯂꯧꯕ ꯌꯥꯅꯤꯌꯦ ꯑꯁ ꯍꯦ ꯅꯪꯉꯣꯟꯗꯩ ꯂꯧꯕ ꯌꯥꯕ ꯁꯦꯟꯐꯝ ꯑꯩ ꯅꯠꯇꯦꯅꯦ ꯆꯠꯂꯒꯦꯁꯦ ꯑꯁ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯃꯤ ꯊꯨꯅ ꯆꯠꯅꯤꯡꯉꯗꯤꯅꯦ ꯅꯊꯧ ꯄꯥꯡꯊꯣꯛꯑꯝꯃꯨ ꯇꯥꯃꯣ ꯁꯦꯜꯗꯣ ꯌꯥꯎꯔꯗꯤ ꯀꯣꯛ ꯄꯤꯊꯣꯛꯑꯣꯕ ꯍꯩ ꯄꯤꯕ ꯌꯥꯗꯕ ꯁꯦꯜ ꯑꯣꯏꯇꯣꯏꯅꯤꯅꯦ ꯅꯪꯕꯣ ꯑꯁ ꯀꯔꯝꯕ ꯁꯦꯜꯅꯣ ꯍꯥꯏꯁꯤꯕꯣ ꯍꯩ ꯀꯩꯅꯣ ꯆꯠꯂꯤꯁꯦ ꯀꯩ ꯆꯠꯂꯒꯦꯅꯦ ꯍꯥꯏꯁꯤꯕꯣ ꯆꯨꯝ ꯑꯣꯏꯔ ꯃꯥꯜꯂꯦ ꯆꯦꯟꯈ꯭ꯔꯦ ꯆꯠꯂꯨꯈꯤꯒꯦ ꯆꯠꯂꯨꯒꯦꯀꯣ ꯑꯁ ꯀꯩꯗꯧꯔꯒꯦ ꯀꯩ ꯋꯥꯠꯂꯒꯦꯕ ꯏꯅꯥꯎꯒꯤꯁꯨ ꯁꯔꯨꯛ ꯊꯨꯡꯉꯝꯃꯣ ꯏꯆꯦ ꯑꯩꯒꯤꯗꯤ ꯂꯧꯗ꯭ꯔꯁꯨ ꯌꯥꯅꯤꯌꯦ ꯍꯦ ꯃꯥꯏ ꯄꯤꯗ꯭ꯔꯁꯨ ꯌꯥꯔꯦꯌꯦ ꯑꯩ ꯆꯠꯂꯒꯦꯀꯣ ꯑꯗꯨꯗꯤ ꯑꯁ ꯉꯥꯏꯈꯣ ꯌꯥꯔꯣꯏꯌꯦ ꯅꯪ ꯑꯩꯅ ꯍꯥꯏꯁꯦ ꯍꯦꯛ ꯄꯤꯗ꯭ꯔꯕ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯏꯪꯉꯦ ꯂꯩ ꯅꯪꯒꯤꯁꯦ ꯊꯋꯥꯏꯅ ꯇꯧꯒꯦꯅ ꯇꯧꯕ ꯑꯃ ꯌꯥꯎꯔꯤꯀꯣ ꯇꯥꯃꯣ ꯏꯆꯦꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯑꯣꯏꯔꯒꯅ ꯄꯤꯔꯣꯗꯅ ꯍꯥ ꯑꯁ ꯑꯩ ꯃꯁꯤꯃꯁꯨ ꯏꯪꯉꯦꯂꯦ ꯅꯪ ꯊꯣꯛꯈ꯭ꯔꯣ ꯑꯗꯨꯗꯤ ꯏꯁ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯊꯣꯛꯇꯣꯏꯕ ꯊꯣꯛꯑꯣꯏ ꯑꯩ ꯃꯥꯡꯁꯤꯗ ꯄꯤꯒꯗꯕꯅꯤ ꯀꯩꯅꯣ ꯇꯥꯃꯣ ꯑꯗꯨꯝ ꯃꯔꯩ ꯇꯧꯅ ꯂꯩ ꯀꯣꯛ ꯄꯤꯔꯛꯑꯣꯕ ꯄꯤꯈ꯭ꯔꯣꯃꯤ ꯄꯤꯔꯣꯔꯥ ꯍꯣꯏ ꯄꯤꯔꯣ ꯄꯤꯔꯒꯦꯀꯣ ꯑꯩ ꯆꯠꯂꯒꯦꯀꯣ